Good morning. Ngasi thang junumik ki card ki messaging minor se thang junumik se aham bada number se 93 lere aduga kaladana black natraga purple ka amu bana traga make machu gumba kai gumba du minus ina bibe ko aduga number sina 93 lere number 93 se koina ano ba yeng banga yi oina hasna hadi kadai de iga da ko kadai ka hana khudang se ko khud oi thang bagi side se sign pass da gumba ibi ba ko khatang chakalaga ira ko lo su kai de ko 93 se aduma lere ko aduga amana akoina chak thong bada ha kadam se kai no ha kan se acha thau gumba kai gumba drop ama khatang ha puyo ko sai saturday gi oina sum chaba ya ba pot gumba akoina consume to ya ba pha ba se acha gumba kai gumba da main ha pe antra thoiding amu ba gumba maru amani dang ko cheng chu matam da main ha pi ba ko adu duma leire ado sida daily card ke card hum khatang thok chage ko card hum sida gi amma khan bira se card number 1 consider card number 2 consider natraga card number 3 consider ko aham ba sida leire ani shupa sida leire ahum suba sida ko first card second card and third card ko ado sida first card kan bangai yeng ase ko hadi kari message la ke ha ba do ko first card kan bangai yena halena ko hadi thabak inkhang tauba oina la pa do ngasi se ha tare ko yam hotna ba hard work discipline sukuma mayam sine ko silai se ko ado kitang hadi thabak chin be ai natraga hadi thabak chin ba thabak wa ba khot ba adu maina oina oi ko aduga isana su yamna pukning chang na su thabak su tawgani ko ngasi se ko ado sidana amulena crystals kumba kai gumba se hadi sulaimani kumba kai gumba du maina sibi ai ko hadi black machu gi crystals haina har sine ko ngasi yuna no ꯃꯒꯤ crystal ꯁꯨ ꯂꯩꯅꯀꯣ ꯃꯈꯜ ꯃꯈꯜ ꯂꯩꯔ ꯊꯝꯕꯤꯌꯣ ꯍꯧꯖꯤꯛꯀꯥꯟꯗꯤ crystal ꯁꯦ ꯀꯣ ꯑꯗꯣ crystal ꯁꯦ ꯅꯣꯡꯃ ꯅꯣꯡꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯕꯤꯕ ꯑꯩꯅ ꯈꯜꯂꯤꯕ ꯀꯥꯔꯗ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣ ꯅꯝꯕꯔ 2 ꯈꯟꯕ ꯌꯦꯡꯉꯁꯦꯀꯣ ꯅꯝꯕꯔ 2 ꯈꯟꯕꯉꯩꯒꯤ ꯑꯣꯏꯅ ꯁꯤꯂꯥꯏꯁꯦ ꯗꯦ ꯑꯣꯐ ꯁ꯭ꯄꯤड ꯑꯦꯟ ꯂꯥꯏꯛ ꯀꯣ ꯁꯤꯂꯥꯏꯁꯦ ꯀꯣ ꯀꯩꯅꯣꯃ ꯌꯥꯝꯅ ꯍꯥꯊꯨ ꯍꯥꯊꯨꯒꯨꯝꯕꯗꯤ ꯀꯩꯅꯣ ꯇꯧꯕꯤꯒꯅꯨꯀꯣ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯌꯥꯡꯅ ꯇꯧꯕꯗꯣ ꯍꯥꯏꯇꯥꯔꯦ ꯈꯟꯊꯔ ꯈꯣꯠꯂꯒ ꯑꯦ ꯁꯤꯃꯗꯤ ꯐꯩꯌꯦ ꯇꯥꯔꯒꯗꯤ ꯁꯤ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗꯨꯗꯨꯅ ꯃꯈꯜ ꯑꯃ ꯑꯣꯏꯒ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯈꯪꯗꯕꯤꯗ ꯁ꯭ꯄꯤड ꯌꯥꯡꯅ ꯊꯕꯛꯀꯨꯝꯕ ꯇꯧꯕꯤꯗꯕꯀꯣ ꯑꯗꯣ ꯁꯤꯗꯅꯀꯣ crystals ꯀꯨꯝꯕ ꯀꯩꯒꯨꯝꯕꯩ ꯃꯇꯥꯡꯗꯅ ꯑꯃꯨꯛ ꯁꯤꯂꯥꯏꯅꯀꯣ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯔꯦꯃꯤꯗꯤꯁꯀꯤ crystals ꯁꯤꯗꯅ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯇ꯭ꯔꯤꯟꯒꯨꯝꯕ ꯌꯦꯜꯂꯣ ꯇꯣꯄꯥꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯤꯕꯤꯕ ꯌꯥꯏꯀꯣ ꯏꯚꯟ ꯌꯦꯜꯂꯣ ꯁꯦꯠꯄ ꯐꯥꯎꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯂꯥꯁꯀꯤ ꯅꯝꯕꯔ 3 ꯀꯣ ꯍꯥꯏꯗꯤ ꯗꯦ ꯑꯣꯐ ꯄ꯭ꯔꯦꯛꯇꯤꯀꯦꯂꯤꯇꯤ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯁꯤꯂꯩꯅꯀꯣ ꯌꯥꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯁꯦ ꯅꯨꯄꯥꯁꯦ ꯃꯁꯛꯁꯦ ꯈꯤꯇꯪ ꯁꯤꯔꯤꯌꯁ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯗ꯭ꯔꯥ ꯑꯃꯈꯛ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯇꯝꯗ ꯈꯤꯇꯪ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯈꯤꯇꯪ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯖꯦꯟꯇꯜ ꯑꯣꯏꯌꯣꯅꯁꯨ ꯍꯥꯏꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯕꯤ ꯄꯣꯂꯥꯏꯠ ꯑꯦꯟ ꯖꯦꯟꯇꯜ ꯍꯥꯏꯗꯤ ꯐꯖꯅ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯃꯇꯝꯗ ꯀꯩꯅꯣꯒꯨꯝꯕ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯕꯦꯕꯥꯔ ꯂꯩꯅ ꯌꯥꯝꯅ ꯂꯦꯝꯅꯒꯨꯝꯕ ꯂꯩꯕꯤꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯕ꯭ꯂꯨ ꯒ꯭ꯔꯤꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯁꯨ ꯌꯦꯁ ꯁꯦꯠꯄ ꯌꯥꯏꯀꯣ ꯑꯗꯣ ꯕ꯭ꯂू ꯒ꯭ꯔꯤꯟꯁꯦ ꯉꯁꯥꯏ ꯒ꯭ꯔꯤꯟ ꯑꯦꯚꯦꯟꯆꯨꯔꯤꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝꯕꯒꯤ crystalꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯤꯔꯁꯨ ꯌꯥꯏꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦꯀꯣ ꯇꯥꯏꯃꯤꯡꯁꯤꯅ ꯑꯌꯨꯛꯀꯤ ꯄꯨꯡ 6:58ꯗꯒꯤꯅ 9:59 ꯐꯥꯎ ꯂꯩꯔꯦ ꯑꯗꯩ 13:15ꯗꯒꯤꯅ ꯄꯨꯡ 3:51 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤꯅ 5:10ꯗꯩꯅ 6:51 ꯐꯥꯎ ꯂꯩꯔꯦ ꯅꯨꯡꯗꯥꯡꯒꯤ나 9:12ꯗꯩꯅ ꯄꯨꯡ 12:53 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤꯅ 3:59ꯗꯒꯤꯅ ꯄꯨꯡ 5:18 ꯐꯥꯎꯕ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯣꯏ ꯇꯥꯔꯃꯤꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯀꯥꯔꯠ ꯃꯦꯁꯦꯖ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ